الله أكبر الله أكبر الله Lengsen beriba mayam pum namakbu ahan bamaktada ikai khum naba uchai preside to beriba koko migi convener athopa amadi moderator ki formula lengsen beriba RK Nimai IAS retire aihak Manipur da maru oina tampak lamdam da khundaduna laiminariba maitai panghal haina khangnariba Manipuri Muslim singi represent tawzaraga People's Convention asidaida saruk yazabani wa ngangjabani yamna khang haire haidana ngangjabana chade marakta lankhiba yauragasu tenbiriba mayam punamakna pukchel sauna ngakpigani aikhoi Manipur da khunda minariba pangal sing ase maru oina English sing amaga chatruk subna tarukta eningthau khagembagi sana haktakta sanongba higai haina khangnaba wathok adugi makha tarakpada Manau ibungo sanong bana kasar lamdam dagi amadi hauzik Bangladesh da laikhraba Sylhet lamdam dagi mateng launa nabagi damakta mayambugi mathakta lan tana nabagi damakta porakhiba musalman lanmi lising ama chaurakna madu lan loiraba matungda eningthau khagem bana mapam lamdam da halanbagi mahutta lamdam sida lamdam sigi maitai ningol sing piduna Sada nauda semdana sagai zat pidana unda leita rakhiba adugumba kampuni haibagi damakta akoina masibu samna ningol macha hairagasu mayamna kharadang henna intra community conflict si kokna nabagi damakta aduga maru oina naharol singna masigi puwari gi liklam si khangdaba culture si khangdaba kampuna mase henna mamutta na khanghuba yana nabagi direct impact piba oina pangal haibagi kana sunate ningol macha singni haiba wakhalol sidede sagatchabani handak thokriba inglisingani subna kulhumdoi da thokriba aikhoge achoba irang masigi sahi ani surapagi pangthokliba si mafam ase khakta da pangthokpanate mafam asida tilliba miya masi manipurgi lairiba aikhoge tongan ba phurupki miyosing yauba aikhoina thengnajai yam kharaba miya masigi mathakta atay mafam sing dasu magi oiba level da adum pangthoknari maru oina megi tang ahum mase aikoi ireipak iramdam gi damaktadi yamna laibak thiba numit amani haina aikoina lobusu yai english singa maga chamapan marfudra humdoida megi tang ahum ngasigi pungpham ngasigi numit asimaktada maitai amadi maitai pangal sing masen mabai oiba sing achoba conflict ama thoktana aikhoge misi mina kayam thoki mioi kayam siki adumaku hairiba thodok adu aikoi ka thokhare tonga amadagi tawrerga maduna